Limit Marini Restaurant Badminton sana basal laro. Good morning guys, welcome back to my channel. Ma'am Waibe na khali. Asi Wednesday ko. Channel pagi angka topo limit aina tapo budi loina mung tapo luigre ko. Odo na ren mana tharo kan angka kem nungai nungai te to. Khangani. Dara ma school chala na ba thorang tawri. Cha. Mai bekti. Odo na ma am ta thada biru ke. Masih 100 marks ni na paling pung baru makaida so ke harane ko. Ada welcome to Republic Day hara ayeng di Republic Day kare subo Republic Day udu jan kham se ja ana ma ta thada biru ge do go sanu pa dum laura be edum dum da halan ko masi ding ngan gira thengara pung baru makai bu ngani sen forest department gor male adan Republic Day celebration 74 oi re koi kham de se thale mi thi se na kari department of kari ha di commerce and industry, trade and commerce and industry. Akoi season na ba yum gi sing leitre ko ko yiting hi toroga lei ko adan hayeng tarik kun gatoruk si sidel la on high grade ko by any means toroga paisa hele su hen gena dan paisa je hana longna bati gi henduri hojiti singe tangam ni na asata hayeng gi ku Republic Day gi ko sidi sing chai ga leram ji da boi je ningjanga bhai dare somda na ko ni sing phang da na tauri ko ko gi yudu budi drinking water thakpa ya ba ai keno toro potu ne wajde sing saga lelle ram basi da boko ay sum wakanda me lak pai dare aduna je hayeng bo sing lak ti phau de koi hoji sing lik na sin na bi mong da tawri boko haidi phiro num sura ga ju hete sudok ta bi ko hana jom to bi ta tawdri adun hayeng sing lapu bu khara wana khangdri da sidi sing chai ga leiram bi to hoi sida chai re sing ji budi koi gi keno da water supply da to budi oram haidi water supply da koi gi keno to bhai ta ne purify to ro sing budi oram da bai ba ko ada som da koi yum da haidi sing wana thamna da na to budi da si to rom da sum noning pai ta re ko sidi sing yam kino tong chai ra ga leiram bu da adi si ju hayeng gi Republic Day gi mi adi chamthok khotok ta na tawri ni na ko mai ju another means ma leiram gani sigi sing ji ju sapsare sano ko lo timing ko 11:45 ta sale to nan direct dum thok la ke school da mai to ke exam ngai ya khang da ba yaw bro bana tak ta ba khang pra ba hang ya ama tang ya re ke de ama khang do hunchi ma tro ta ka toram bra ya ke no to gu toram de ya ado ate din ngai bra ba ngai ya phasa ne i re ko nungu ngai de ya sak lam bra lam ti ya samjang ga jara ka mai tu ji ga samjang gras ada chanu pana peka nungai di yare ko amuk han amuk question phakatna aduni dani ne mun nei te ju yare tau gi bolor ne mun nei ru dana mu kari kana ni natra bango aja ni tolong me kona good yare du boy hai ma'am ko midang ne ko
ꯑꯗꯨꯗ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯈꯔ ꯉꯔꯥꯡꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯆꯠꯇ꯭ꯔꯦ ꯑꯩ ꯅꯨꯃꯤꯠ 3-4ꯅꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯑꯩ ꯂꯦꯞꯇꯣꯔꯤꯀꯣ ꯑꯩꯁꯤꯗ ꯕꯦꯜ ꯈ꯭ꯋꯥꯡꯒꯤ ꯕꯦꯜ ꯐꯥꯔꯤꯕꯀꯣ ꯑꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯑꯩꯗꯤ ꯅꯪ ꯈꯪꯗ꯭ꯔꯒ ꯁꯥꯏ ꯑꯗꯨꯅ ꯑꯩꯗꯤ ꯈ꯭ꯋꯥꯡꯁꯦ ꯁꯨꯝ ꯕꯦꯜ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯦꯗ ꯈꯪꯗꯦꯗ ꯆꯠ ꯇꯤꯡꯉꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯗꯨꯅꯤ ꯑꯗꯨꯅ ꯒꯨꯂꯤ ꯉꯁꯤꯗꯒꯤ ꯆꯥꯗꯣꯔꯤꯕꯀꯣ ꯑꯗꯨꯒ ꯑꯊꯨꯕꯤꯗ ꯗꯣꯛꯇꯔ ꯑꯃ ꯁꯨꯝ ꯇꯥꯟꯅꯒꯦꯅ ꯇꯧꯔꯤꯌꯦ ꯑꯗꯨꯅ ꯈ꯭ꯋꯥꯡꯁꯦ ꯅꯥꯔꯕꯅꯤ나 ꯑꯩ ꯅꯨꯃꯤꯠ 4-5ꯅꯤ ꯔꯦꯁ ꯇꯧꯔꯅꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯕ ꯆꯠꯂꯔꯣꯏ ꯀꯣ ꯐꯔꯀꯥꯟꯗ ꯑꯩꯅ ꯐꯖꯅ ꯐꯔꯀꯥꯟꯗ ꯆꯠꯂꯒꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯅ ꯐꯖꯅ ꯐꯠꯇ꯭ꯔꯤꯒꯤꯗꯤ ꯑꯩ ꯁꯥꯟꯅꯕ ꯆꯠꯈꯤꯔꯣꯏꯕꯀꯣ ꯔꯦꯁ ꯇꯧꯈꯤꯒꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯋꯥꯛ ꯇꯧꯔꯨꯕ ꯑꯗꯩ ꯒꯥꯔꯤ ꯊꯧꯔꯨꯕ ꯀꯨꯝꯊꯔꯛꯄꯁꯦ ꯈ꯭ꯋꯥꯡꯁꯤꯗ ꯇꯞ ꯂꯥꯎꯅ ꯍꯦꯛ ꯇꯤꯡꯈꯠꯂꯨ ꯍꯦꯛꯇ ꯌꯥꯗꯦꯕꯀꯣ ꯑꯗꯩ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯀꯣꯟꯊꯔꯒ ꯐꯝꯃꯨꯔꯁꯨ ꯁꯨꯃꯥꯏꯅ ꯇꯤꯡꯈꯠꯂꯛꯄꯁꯦ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯁꯜ ꯔꯤꯂꯦꯛꯁꯦꯁꯟꯒꯤ ꯍꯤꯗꯥꯛ ꯆꯥꯒꯦ ꯀꯣ ꯑꯗꯨꯒ ꯑꯊꯨꯕꯤꯗ ꯗꯣꯛꯇꯔ ꯑꯃ ꯁꯨꯝ ꯌꯦꯡꯒꯦ ꯁꯣꯝꯗꯅ ꯃꯃꯥꯒ ꯏꯆꯥꯅꯨꯄꯥ ꯀꯟꯅ ꯑꯃꯨꯛ ꯍꯤꯟꯗꯤ ꯇꯧꯔꯤꯀꯣ ꯅꯨꯃꯤꯠ 2 ꯁꯨꯇꯤ ꯐꯪꯕꯁꯤꯗ ꯃꯊꯪ ꯃꯅꯤꯄꯨꯔꯤ ꯃꯊꯪ ꯍꯤꯟꯗꯤ ꯊꯣꯛꯑꯦꯕ ꯏꯆꯥꯅꯨꯄꯥꯒꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯤꯗꯤ ꯃꯥꯗꯣ ꯑꯃꯨꯛ ꯄꯥꯕ ꯂꯣꯏꯔꯕꯅꯤꯅ ꯅꯨꯃꯤꯠ 2 ꯁꯨꯝ ꯁꯨꯇꯤ ꯐꯪꯉꯤꯕꯅꯤꯅ ꯉꯁꯤ ꯍꯤꯟꯗꯤ ꯈꯔ ꯄꯥꯍꯧꯗꯕ ꯑꯃꯨꯛ ꯄꯥꯍꯧꯔꯤꯅꯦꯕꯀꯣ ꯁꯤꯅꯤꯗ ꯍꯌꯦꯡ ꯃꯉꯣꯟꯗꯗꯤ ꯋꯥꯔꯣꯏꯗꯕ ꯍꯌꯦꯡ ꯍꯤꯟꯗꯤꯒꯤ ꯊꯣꯛꯄꯒꯤ ꯔꯤꯚꯤꯖꯟ ꯇꯧꯔꯛꯄ ꯀꯥꯟꯗꯗꯤꯀꯣ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯈ꯭ꯋꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯗꯣꯛꯇꯔꯅꯒ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯔꯅꯨ ꯂꯦꯞꯄꯨ ꯀꯥꯟꯅꯒ ꯍꯥꯏꯔꯗꯤ ꯋꯥꯎ ꯑꯩ ꯂꯣꯏꯔꯤꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯒ ꯁꯨꯝ ꯈꯜꯂꯤꯅꯤ ꯋꯥꯈꯜꯁꯦ ꯊꯨꯅ ꯐꯕꯤꯕ ꯍꯥꯟꯅ ꯌꯥꯝꯅ ꯑꯔꯨꯝ ꯑꯔꯥꯛ ꯍꯦꯛꯇ ꯅꯨꯡꯇꯤꯒꯤ ꯑꯔꯨꯝ ꯑꯔꯥꯛ ꯊꯥꯡ ꯈꯣꯠꯇꯅ ꯇꯧꯕꯗꯤ ꯑꯃꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯒꯥꯔꯤ ꯒꯦꯔꯦꯖꯇꯣ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯍꯥꯏꯗꯤ ꯁꯇꯔꯗꯣ ꯆꯤꯡꯀꯠ ꯆꯤꯡꯗ ꯅꯣꯡꯃꯗ 2-3 ꯇꯧꯔꯦ ꯊꯧꯗꯣꯛꯎꯔꯦ ꯊꯧꯖꯤꯜꯂꯦ ꯊꯥꯗꯔꯦ ꯑꯃꯨꯛ ꯊꯧꯗꯣꯛꯑꯦ ꯆꯤꯡꯈꯠꯂꯦ ꯑꯁꯨꯝ ꯇꯧꯕꯗꯨꯅꯀꯣ ꯑꯗꯨꯅꯁꯨ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯅ ꯈꯔꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯦꯛꯇ ꯌꯥꯝꯅ ꯌꯥꯡꯕ ꯄꯣꯠꯇꯤ ꯑꯣꯏꯗꯦꯗꯅ ꯁꯇꯔꯗꯣ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯥꯒꯁꯨ ꯑꯩꯈꯣই ꯅꯍꯥꯟꯃꯨꯛꯁꯨ ꯇꯥꯟꯅꯔꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯇꯥꯟꯅꯔꯦꯀꯣ ꯍꯥꯏꯗꯤ ꯑꯊꯨꯕꯤꯗ ꯃꯗꯨꯒꯤ ꯁꯇꯔꯗꯣ ꯆꯤꯡꯈꯠ ꯆꯤꯡꯗ ꯇꯧꯗꯕꯤꯗ ꯍꯥꯏꯗꯤ ꯐꯣꯜꯗꯤꯡ ꯑꯣꯏꯅ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯅꯕ ꯑꯣꯏꯅ ꯁꯦꯝꯃꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯅꯠꯇꯦ ꯈ꯭ꯋꯥꯡ ꯁꯣꯛꯇꯅ ꯂꯣꯏꯔꯅꯦꯕꯀꯣ ꯑꯗꯨꯅꯤꯗ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕꯤꯕ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤ ꯆꯥꯟꯕꯁꯨ ꯂꯩꯕꯤꯌꯣ So please be safe and be healthy. Bye bye. Good night.